ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯅꯥꯎꯁꯨꯝꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯀꯔꯅꯖꯤꯠ ꯂꯥꯏꯇꯣꯟꯖꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯎꯔꯕ ꯒꯥꯔꯗꯦꯟ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯒꯥꯔꯗꯦꯟ ꯑꯗꯨꯗ ꯃꯈꯜ ꯀꯌꯥꯒꯤ ꯍꯩ ꯂꯩ ꯀꯌꯥ ꯑꯃꯁꯨ ꯊꯥꯔꯝꯃꯤ꯫ ꯄꯔꯤꯖꯥꯠ ꯆꯔꯣꯡ ꯆꯔꯣꯡ ꯀꯌꯥ ꯑꯃꯁꯨ ꯁꯥꯠꯂꯝꯃꯤ꯫ ꯊꯥꯕꯜ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯊꯥꯕꯜꯂꯩ ꯂꯩꯅꯝ ꯑꯗꯨꯁꯨ ꯄꯔꯤꯖꯥꯠ ꯂꯩꯅꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯂꯪ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯏꯔꯣꯏꯅꯅ ꯁꯥꯟꯅꯔꯤ꯫ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯌꯩꯕꯗ ꯃꯣꯂꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯥ ꯑꯗꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯤꯡꯒꯥꯏ ꯃꯅꯝ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯄꯨꯔꯛꯂꯝꯕ ꯅꯨꯡꯁꯤꯠ ꯑꯗꯣ ꯃꯥꯡꯈ꯭ꯔꯒ ꯍꯤꯡꯒꯥꯏ ꯃꯅꯝ ꯑꯗꯨ ꯅꯝꯕ ꯍꯧꯔꯛꯏ꯫ ꯃꯥꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯃꯤ ꯈꯔꯁꯨ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯂꯤꯕ ꯂꯝꯕꯤꯒꯤ ꯃꯄꯥ ꯑꯗꯨꯗ ꯇꯥꯔꯝꯃꯤ꯫ ꯃꯣꯂꯤꯗꯨ ꯇꯨꯡ ꯍꯟꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯔꯕꯁꯨ ꯀꯅꯥꯃꯠꯇꯗꯤ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯁꯥ ꯑꯗꯨ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯂꯥꯎꯕ ꯍꯧꯔꯛꯏ꯫ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯝꯕꯗꯒꯤꯗꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯟꯈꯠꯂꯛꯂꯦ꯫ ꯃꯁꯥꯗ ꯍꯩꯅꯗꯕ ꯁꯨꯝ ꯁꯨꯝ ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯇꯨꯡ ꯍꯟ ꯍꯟꯗꯨꯅ ꯌꯦꯡꯂꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯌꯧꯔꯦ꯫ ꯀꯥ ꯑꯗꯨꯒꯤ ꯁꯣ ꯑꯗꯣ ꯍꯥꯡꯂꯒ ꯃꯍꯥꯛ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥ ꯑꯗꯨ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯦꯠ ꯑꯗꯨꯗ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯇꯕꯤꯗ ꯀꯥꯈꯠꯂꯦ꯫ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯕꯣꯇꯜ ꯑꯗꯨ ꯂꯥꯝꯂꯒ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯦ꯫ ꯃꯁꯥ ꯑꯗꯨ ꯅꯤꯡꯁꯥꯁꯣꯔ ꯍꯟꯗꯣꯛꯂꯦ꯫ ꯑꯗꯨꯒ ꯅꯦ ꯈꯔ ꯇꯥꯔꯛꯂꯦ꯫ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯦ꯫ ꯑꯗꯨꯒ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯒꯦ ꯇꯧꯕꯒ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯗ ꯊꯤꯜꯂꯛꯄ ꯍꯧꯔꯛꯏ꯫ ꯃꯣꯂꯤ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯅꯣ ꯌꯦꯡꯂꯨꯕꯗ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯔꯝꯗꯧꯔꯦ꯫ ꯃꯣꯂꯤ ꯃꯁꯥꯗ ꯑꯀꯤꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯣꯡ ꯊꯤꯜꯂꯤꯕ ꯑꯗꯨ ꯍꯥꯡꯗꯣꯛꯀꯦ ꯈꯜꯂꯕꯁꯨ ꯍꯥꯡꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯝꯕꯗꯒꯤꯗꯤ ꯑꯃꯨꯛ ꯊꯤꯟꯕ ꯇꯣꯛꯈ꯭ꯔꯦ꯫ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯝꯃꯤ꯫ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯊꯧꯗꯣꯛꯈꯛ ꯊꯣꯛꯈꯤꯗ꯭ꯔꯤ, ꯊꯦꯡꯅꯔꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯝꯊꯕꯁꯨ ꯃꯁꯥ ꯑꯗꯨ ꯀꯤꯔꯦ꯫ ꯑꯍꯤꯡ ꯑꯗꯨ ꯃꯍꯥꯛ ꯑꯗꯨꯃꯛ ꯃꯁꯥ ꯑꯗꯨ ꯀꯤꯅ ꯀꯤꯅ ꯑꯍꯤꯡꯗ ꯊꯦꯡꯖꯤꯜꯂꯛꯄꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯣꯅꯤꯀꯥ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯅꯥꯛ ꯑꯗꯨꯗ ꯃꯀꯦ ꯁꯦꯝꯃꯤ꯫ ꯁꯦꯈꯔꯁꯨ ꯕ꯭ꯂꯦꯖꯔ ꯑꯃꯨꯕ ꯂꯤꯠꯂꯒ ꯗ꯭ꯔꯦꯁꯤꯡ ꯃꯃꯥꯡ ꯑꯗꯨꯗ ꯃꯤꯡꯁꯦꯜ ꯌꯦꯡꯂꯒ ꯃꯁꯝ ꯍꯥꯠꯀꯗꯕꯒꯤ ꯆꯪꯉꯛꯏ꯫ ꯁꯦꯈꯔꯅ "ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦ, ꯑꯩꯒꯤ ꯅ꯭ꯌꯨꯁ ꯐꯤꯗꯁꯦ ꯍꯥꯡꯗꯣꯛꯂꯨꯕꯗ ꯐꯦꯁꯕꯨꯛꯁꯦ ꯅꯪꯒꯤ ꯐꯣꯇꯣ ꯉꯥꯛꯇ ꯉꯔꯥꯡ ꯐꯪꯁꯟ ꯑꯗꯨꯒꯤ" ꯃꯣꯅꯤꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯏꯁ, ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯒꯅꯨꯗ, ꯃꯥꯙꯕꯤ ꯍꯣꯏ ꯑꯝꯕ꯭ꯔꯥꯕꯇꯤ ꯍꯣꯏꯅ ꯁꯦꯜꯐꯤ ꯇꯧꯔꯒ ꯊꯥꯒꯠꯁꯦ ꯍꯥꯏꯕ ꯑꯗꯨꯗ" ꯁꯦꯈꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯅꯪ ꯑꯃꯀꯣ ꯂꯥꯏꯛ ꯀꯃꯦꯟꯗ ꯉꯥꯎꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯁꯣꯁꯤꯌꯦꯜ ꯕꯇꯔꯐ꯭ꯂꯥꯏꯒꯤ ꯇꯥꯏꯞꯇ ꯅꯣꯡꯃꯒꯤ ꯐꯦꯁꯕꯨꯛꯇ ꯄꯣꯁ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯇꯨꯝꯕ ꯆꯥꯕ ꯐꯪꯗꯕꯒꯤ ꯃꯑꯣꯡꯗ" ꯃꯣꯅꯤꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯌꯥꯝꯕꯨꯡꯗꯤ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤꯕ ꯖꯥꯠꯅꯤ ꯅꯍꯥꯟ ꯃꯈꯩ꯫ "ꯍꯣ, ꯐꯦꯁꯕꯨꯛꯇ ꯄꯣꯁ ꯇꯧꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ?" ꯁꯦꯈꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯁꯨꯡꯊꯥꯃꯛ ꯊꯥꯒꯠꯀꯅꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯅꯪꯒꯤꯗꯣ ꯈꯔ ꯀꯥ ꯑꯃ ꯍꯦꯟꯃꯜꯂꯦ." ꯃꯣꯅꯤꯀꯥꯅ ꯑꯃꯨꯛ "ꯁꯨꯡꯊꯥꯃꯛ ꯍꯦꯛ ꯊꯥꯒꯠꯆꯔꯣꯏꯒꯦ, ꯌꯥꯔꯕ?" ꯁꯦꯈꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯁꯥꯎꯗꯅꯒꯁꯨ ꯇꯧꯔꯤꯌꯦ, ꯌꯥꯝꯅ ꯄꯛꯆꯗꯦ, ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯁꯥꯎꯒ ꯁꯥꯎꯔꯗꯅ꯫ ꯑꯗꯣ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ, ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏꯈꯩ ꯇꯔꯛ ꯇꯔꯛ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯑꯩ ꯍꯌꯦꯡꯃꯛ ꯗꯦꯜꯂꯤꯗ ꯆꯠꯀꯅꯤ, ꯕꯤꯖꯤꯅꯦꯁ ꯗꯤꯜ ꯑꯃꯒꯤ." ꯃꯣꯅꯤꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯌꯨꯝ ꯍꯣꯡꯂꯛꯄꯗꯁꯨ ꯉꯥꯏꯔꯤ, ꯑꯗꯨꯒ ꯗꯦꯜꯂꯤꯗ ꯆꯠꯂꯅꯤꯌꯦ, ꯌꯥꯝꯅ ꯆꯠꯅꯤꯡꯂ ꯃꯥꯜꯂꯦ꯫ ꯑꯇꯣꯞꯄ ꯃꯤ ꯑꯇꯩ ꯊꯥꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯑꯣꯐꯤꯁꯀꯤ?" ꯁꯦꯈꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯌꯥꯗꯕꯅ ꯇꯧꯔꯤꯅꯤ, ꯋꯤꯛ ꯑꯃꯃꯨꯛ ꯂꯩꯔꯛꯀꯅꯤ, ꯗꯦꯜꯂꯤꯗꯒꯤ ꯗꯨꯕꯥꯏꯗ ꯑꯃꯨꯛ ꯌꯧꯗꯣꯏꯅꯤ,
ꯃꯣꯅꯤꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯎꯁ ꯐꯔꯦꯁꯦ, ꯌꯥꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯠꯄꯤꯔꯨꯔꯣ, ꯂꯩꯍꯧꯕꯒꯤꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ, ꯁ꯭ꯇꯥꯐ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯕꯦꯝꯃ ꯑꯩꯅ ꯀꯅꯥꯕꯨ ꯀꯤꯔꯨꯅꯤ, ꯑꯗꯣ ꯇꯥꯅꯤꯁꯀꯤ ꯁꯣꯔꯨꯝꯗꯒꯤ ꯑꯩꯒꯤ ꯁꯅꯥꯒꯤ ꯃꯔꯤ ꯑꯃꯗꯤ ꯂꯩꯕꯤꯔꯛꯎ꯫ ꯁꯦꯈꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏꯗ ꯂꯩꯔꯛꯀꯦ, ꯑꯗꯣ ꯑꯩꯅ ꯆꯠꯈ꯭ꯔꯕꯁꯨ ꯀꯦꯟꯗ꯭ꯔꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯗꯨꯗꯤ ꯄꯥꯔꯇꯤ ꯑꯣꯏꯒꯦꯔꯥ ꯐꯪꯁꯟ ꯑꯣꯏꯒꯦꯔꯥ ꯅꯪ ꯂꯣꯏꯅ ꯆꯠꯂꯝꯃꯣ ꯑꯩꯒꯤ ꯃꯍꯨꯠꯇꯣ꯫ ꯃꯣꯅꯤꯀꯥꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯍꯣꯏꯕ ꯆꯠꯀꯦ, ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯈꯪꯗꯕꯤꯗꯧꯅ, ꯅꯪꯒꯤ ꯅꯃꯤꯒꯨꯝꯅ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕꯤꯅꯦ, ꯅꯪꯒꯤ ꯊꯕꯛꯇ ꯑꯩꯅ ꯃꯌꯣꯡ ꯌꯥꯗꯅ ꯀꯅꯥꯒꯤ ꯃꯌꯣꯡ ꯌꯥꯗꯣꯏꯅꯣ, ꯅꯪꯒꯤ ꯕꯦꯇꯔ ꯍꯥꯞꯅꯤ꯫ ꯁꯦꯈꯔꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯑꯗꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟ ꯈꯔ ꯍꯥꯟꯅ ꯇꯧꯔꯝꯃꯨꯔꯥ, ꯃꯇꯝ ꯐꯠꯇꯕ ꯑꯁꯤꯗ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ, ꯑꯩ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅꯗꯤ ꯆꯠꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡꯅꯤꯅ ꯇꯥꯟꯖꯥꯅꯤꯅ ꯆꯠꯇꯕꯗꯤ ꯌꯥꯗꯦ, ꯍꯦꯛ ꯗꯤꯂꯤꯡ ꯂꯩꯕꯒ ꯌꯨꯝ ꯌꯧꯔꯛꯅꯕ ꯇꯧꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯦꯈꯔ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠꯇ ꯄꯥꯏꯈ꯭ꯔꯦ꯫ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯣꯅꯤꯀꯥꯁꯨ ꯃꯊꯟꯇ ꯇꯔꯛ ꯌꯨꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯍꯧꯒꯗꯕꯗꯣ ꯈꯜꯂꯨꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯜꯄꯔ ꯑꯁꯥꯒ ꯃꯣꯂꯤꯒꯗ ꯁꯦꯈꯔꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯄꯨꯟꯅ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯇꯣꯉꯥꯟꯕ ꯀꯥ ꯑꯃꯗ ꯂꯩꯅꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯣꯅꯤꯀꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯣꯅꯤꯀꯥꯗꯤ ꯄꯥꯔꯇꯤ ꯐꯪꯁꯟ ꯀꯌꯥ ꯑꯃ, ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯕꯣꯗꯤꯒꯥꯔꯗ ꯑꯃ, ꯄꯥꯔꯁꯣꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯒ ꯑꯗꯨꯃꯛ ꯄꯨꯟꯅ ꯆꯠꯂꯤ꯫ ꯊꯦꯡꯂꯒ ꯍꯦꯛ ꯍꯟꯖꯤꯜꯂꯛꯏ꯫ ꯑꯅꯝꯕ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯃꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯂꯩꯅꯒꯗꯕ ꯃꯔꯤꯗꯒꯤ ꯃꯣꯅꯤꯀꯥꯗꯨ ꯈꯔ ꯂꯥꯞꯊꯣꯛꯅꯕ ꯍꯧꯔꯝꯃꯤ꯫ ꯑꯅꯝꯕ ꯃꯇꯝꯗ ꯐꯥꯏꯕꯣꯛ ꯑꯅꯤ ꯑꯗꯨ ꯃꯣꯂꯤꯒꯗ ꯂꯩ꯫ ꯃꯣꯂꯤꯁꯨ ꯕꯤꯀꯤ ꯑꯃꯗꯤ ꯔꯤꯀꯤ ꯑꯗꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯕꯤꯀꯤꯅ ꯃꯣꯂꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯕꯤꯀꯤꯅ, ꯑꯗꯣ ꯃꯤꯁ, ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯌꯨ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯇꯥꯕꯗꯁꯨ ꯀꯤꯕ, ꯚꯨꯠꯀꯤ ꯋꯥꯔꯤ ꯑꯃꯁꯨ ꯑꯣꯏꯕ꯫ ꯔꯤꯀꯤꯅ, ꯍꯣꯏ ꯃꯤꯁ, ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯅ ꯍꯥꯏꯔꯤꯁꯦ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯑꯩꯁꯨ ꯇꯥꯅꯤꯡꯉꯦꯕ, ꯃꯤꯁꯅ ꯂꯤꯕꯤꯌꯣ꯫ ꯅꯍꯥꯟ ꯃꯤꯁꯅ ꯂꯤꯕ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯄꯥꯟ ꯊꯥꯕꯗꯨꯗꯤ ꯀꯌꯥ ꯀꯤꯗꯦ, ꯉꯁꯤꯗꯤ ꯇꯥꯕꯗ ꯌꯥꯝꯅ ꯀꯤꯕ꯫ ꯃꯣꯅꯤꯀꯥꯗꯨ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯑꯅꯤ ꯑꯗꯨꯅ ꯃꯣꯂꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯣꯝꯃꯤ꯫ ꯃꯣꯂꯤꯅ, ꯑꯗꯣ ꯋꯥꯔꯤꯗꯣ ꯃꯤꯁꯅ ꯂꯤꯔꯒꯦ, ꯑꯗꯨ ꯍꯦꯛ ꯂꯤꯕꯒ ꯅꯈꯣꯏ ꯑꯅꯤ ꯇꯨꯝꯃꯨꯀꯣ, ꯍꯌꯦꯡ ꯉꯟꯇꯥꯅ ꯍꯧꯒꯠꯇꯕ ꯌꯥꯗꯦ꯫ ꯔꯤꯀꯤ ꯑꯃꯗꯤ ꯕꯤꯀꯤ ꯆꯞ ꯃꯥꯟꯅꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯍꯣꯏ ꯃꯤꯁ, ꯍꯧꯒꯠꯀꯦ꯫ ꯃꯣꯂꯤꯅ, ꯉꯁꯤ ꯑꯩꯅ ꯅꯈꯣꯏꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯀꯩꯕꯨ ꯀꯩ ꯑꯣꯏꯕꯒꯤ ꯋꯥꯔꯤꯅꯦ, ꯅꯈꯣꯏ ꯍꯥꯟꯅ ꯀꯩꯕꯨ ꯀꯩ ꯑꯣꯏꯕꯒꯤ ꯋꯥꯔꯤ ꯇꯥꯈ꯭ꯔꯕ꯭ꯔꯥ? ꯔꯤꯀꯤ ꯑꯃꯗꯤ ꯕꯤꯀꯤꯅ, ꯇꯥꯗ꯭ꯔꯤꯌꯦ ꯃꯤꯁ꯫ ꯃꯣꯂꯤꯅ, ꯑꯗꯨꯗꯤ ꯃꯤꯁ ꯂꯤꯕ ꯍꯧꯔꯒꯦꯀꯣ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ, ꯑꯁꯨꯝꯅ ꯃꯣꯂꯤꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯇꯥꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯂꯤꯅ ꯋꯥꯔꯤꯒꯤ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯏ꯫ ꯃꯣꯂꯤ ꯋꯥꯔꯤꯗꯤ ꯑꯗꯨꯃꯛ ꯂꯤꯔꯤ, ꯃꯈꯣꯜ ꯁꯦꯝꯂꯒ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯒꯤ ꯀꯩꯕꯨ ꯀꯩ ꯑꯣꯏꯕ ꯑꯗꯣ꯫ ꯕꯤꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯃꯤꯁ? ꯀꯩꯕꯨ ꯀꯩ ꯑꯣꯏꯕꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯜꯂꯒ ꯂꯩ꯫ ꯃꯣꯂꯤꯅ, ꯀꯩꯕꯨ ꯀꯩ ꯑꯣꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯅꯥꯋꯣ ꯅꯥꯔꯤꯜꯋꯣ ꯆꯤꯡꯀꯥꯄꯦꯜꯂꯣꯅ, ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯊꯕꯥꯇꯣꯟ, ꯏꯕꯨꯡ ꯂꯥꯛꯂꯦ ꯊꯣꯡ ꯍꯥꯡꯗꯣꯛꯂꯣ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯇꯥꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯣꯂꯤꯁꯨ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯇꯨꯝꯊꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯝ ꯑꯗꯨ ꯐꯖꯅ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯕꯒ ꯐꯖꯅ ꯇꯨꯝꯊꯍꯜꯂꯦ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯉꯟꯁꯤꯜꯂꯝꯂꯒ ꯃꯈꯣꯏꯒꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯩꯅꯅꯕ ꯄꯤꯔꯤꯕ ꯀꯥ ꯑꯗꯨ ꯌꯧꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯜ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯆꯠꯄ ꯍꯧꯔꯛꯄ ꯃꯇꯥꯡ ꯑꯗꯨꯗꯅꯤ
ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯇꯞꯅ "ꯃꯤꯁ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯏꯕ꯫ "ꯃꯤꯁ, ꯃꯤꯁ" ꯏꯀꯣꯒꯨꯝꯅ "ꯃꯤꯁ" ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯄꯨꯝꯅꯤꯡ ꯅꯤꯜꯂꯝꯃꯤ꯫ ꯃꯣꯂꯤꯗꯨ ꯃꯁꯥꯗ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯣꯂꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯒꯤ ꯃꯥꯡꯗ ꯃꯃꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯑꯃ ꯆꯤꯟꯆꯠ ꯆꯠꯈꯤꯕ ꯑꯗꯣ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯍꯥꯛꯀꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯇꯨꯡꯗꯒꯤ "ꯃꯤꯁ" ꯍꯥꯏꯅ ꯑꯃꯨꯛ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯃꯣꯂꯤ ꯑꯗꯨ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯆꯅꯃꯛꯀꯤ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯃꯣꯂꯤ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯐꯛꯂꯥꯡ ꯑꯁꯣꯝꯗ ꯃꯁꯥ ꯑꯗꯨ ꯇꯞ ꯅꯞꯁꯤꯜꯂꯤ꯫ ꯐꯛꯂꯥꯡ ꯃꯅꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯈꯔꯒ ꯀꯤꯔꯤꯉꯩ ꯑꯗꯨꯗ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯄꯦꯟꯇꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯃꯁꯥ ꯑꯗꯨ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ꯫ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯆꯠꯀꯗꯕꯁꯨ ꯃꯁꯥ ꯑꯗꯣ ꯅꯤꯛꯄ ꯑꯃ ꯌꯥꯎꯈꯤꯕꯅ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯀꯧꯔꯝꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯦꯝꯖꯤꯟꯖꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯩ ꯑꯗꯣ ꯄꯨꯡ ꯃꯨꯠꯈ꯭ꯔꯦ꯫ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯤ꯫ ꯑꯃꯝꯕꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯑꯗꯨ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯇꯨꯅ ꯃꯣꯂꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯁꯥ ꯑꯗꯨ ꯃꯥꯔ ꯃꯥꯔꯒ ꯆꯠꯀꯦꯁꯨ ꯀꯔꯤꯃꯠꯇ ꯎꯗꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯃꯥꯔ ꯃꯥꯔꯒ ꯆꯠꯀꯗꯕꯁꯨ ꯀꯔꯤꯃꯠꯇ ꯎꯔꯛꯇꯕꯗꯒꯤ ꯃꯁꯥꯗ ꯃꯣꯕꯥꯏꯜ ꯌꯥꯎꯔꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯣꯕꯥꯏꯜ ꯑꯗꯨꯗꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯊꯥꯟꯕ ꯍꯧꯔꯦ꯫ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨꯅ ꯃꯥꯒꯤ ꯄꯥꯝꯕꯩ ꯑꯃꯃꯝ ꯃꯔꯛ ꯑꯗꯨꯗ ꯑꯣꯏꯔꯝꯃꯤ꯫ ꯐ꯭ꯂꯥꯁ ꯂꯥꯏꯠꯀꯤ ꯃꯉꯥꯜ ꯑꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯑꯗꯨꯗ ꯈ꯭ꯋꯥꯏ ꯃꯇꯥꯏꯒꯤ ꯎꯄꯨ ꯊꯝꯂꯤꯕ ꯗꯣꯂꯥꯟ ꯍꯦꯛ ꯀꯥꯐꯝꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥꯆꯤꯜ ꯑꯃꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯇꯥꯁꯤꯜꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯈꯨꯝꯖꯤꯜꯂꯒ ꯀꯞꯂꯤꯕ ꯑꯗꯣ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨꯒꯤ ꯃꯉꯥꯜꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯂꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕ ꯑꯗꯨ ꯇꯦꯡꯊꯥꯈꯣꯜ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯞꯂꯛꯏ꯫ ꯃꯣꯂꯤ ꯃꯁꯥ ꯑꯗꯨ ꯑꯃꯨꯛ ꯅꯤꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯣꯂꯤꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯎꯔꯨꯕꯗ ꯄꯥꯈꯠꯈꯤꯕꯅ ꯆꯦꯟꯒꯦ ꯇꯧꯏ꯫ ꯍꯦꯛ ꯆꯦꯟꯒꯦ ꯇꯧꯕꯒ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯁꯛꯇꯤ ꯎꯗꯕ ꯈꯨꯠꯁꯥ ꯑꯃꯅ ꯇꯞ ꯂꯥꯎꯅ ꯃꯥꯒꯤ ꯈꯨꯕꯣꯝ ꯑꯗꯨꯗ ꯄꯥꯏꯔꯛꯏ꯫ ꯃꯣꯂꯤ ꯆꯦꯟꯒꯦ ꯇꯧꯔꯕꯁꯨ ꯑꯃꯝꯕ ꯑꯗꯨꯗ ꯆꯠꯄ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯣ ꯊꯥꯜꯂꯒ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯑꯃꯨꯛ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯀꯞꯂꯤꯕ ꯂꯣꯝꯗ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯊꯥꯜꯂꯒ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯣꯂꯤ ꯃꯁꯥꯗ ꯑꯃꯨꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯁꯨꯝꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯊꯥꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯧꯔꯦ꯫ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯦ꯫ ꯑꯁꯥꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯩ ꯑꯗꯨꯁꯨ ꯃꯥꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯐꯨꯠ ꯂꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯂꯤ ꯃꯁꯥ ꯑꯗꯨ ꯀꯤꯕ ꯄꯥꯈꯠꯄ ꯀꯌꯥ ꯑꯃꯁꯨ ꯐꯠꯂꯝꯗ꯭ꯔꯤ꯫ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯥ ꯃꯊꯟꯇ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯇꯥꯏꯕꯪꯅꯤꯗ ꯃꯨꯠꯊꯣꯛꯂꯕ ꯖꯥꯠꯂꯥ ꯌꯨꯝ ꯑꯁꯤꯗ? ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯇꯝꯅꯕ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯖꯥꯠꯂꯥ? ꯃꯍꯧꯁꯥ ꯑꯩꯅ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯈꯛ ꯇꯧꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯃꯇ ꯑꯩ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯍꯪ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯂꯥꯝꯁꯤꯜꯂꯤꯕ ꯑꯁꯤꯅ? ꯑꯩꯅ ꯇꯨꯝꯕ ꯆꯥꯕ ꯃꯇꯝ ナꯏꯗꯕꯗꯒꯤ ꯄꯪꯎꯗ ꯎꯕ ꯄꯪꯈꯟꯗ ꯈꯟꯖꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯁꯨꯝ ꯇꯧꯅ ꯃꯣꯂꯤ ꯑꯗꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯦꯝꯖꯤꯟꯖꯔꯝꯃꯤ꯫ ꯃꯣꯂꯤ ꯑꯍꯤꯡ ꯑꯗꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯣꯅꯤꯀꯥ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯩꯇꯦ꯫ ꯁꯦꯈꯔ ꯂꯩꯇꯕꯅꯤꯅ ꯁꯦꯈꯔ ꯂꯩꯔꯤꯉꯩꯗ ꯂꯣꯏꯁꯤꯜꯂꯝꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯃꯁꯨꯡ ꯊꯕꯛ ꯀꯌꯥ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏꯄꯨꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯃꯣꯅꯤꯀꯥ ꯑꯗꯨ ꯃꯁꯥꯗ
stress khara amasu adumak leirami masagi status ama society asida nupi oijarabasu sagatnaba hotnarami Monica thabak chatkadabagi dress nana setlaga mahaki car aduda hek tongkhatke tawbaga asa adu karomdagi no khanghaude fingna chenthorai asana Madam karigumba wafam amata Monica na nangi haunabi horaklaba chalamdai asida asomdana thengba asida karino kari haigadabano chachad hairau Monica na adugibu aingonda amuk haidrabasu sital jita inform toramo aduga adum chatlo pangtheng thengnadi halakano pung tare makai fawgi manungda halao yare asana phani Madam ai ngatana hanaba tawserake makok noduna asa adu leptuna lehore Monica su kar manung aduda kakhatlaga maning gisit aduda phamkhre aduga tapna kar adugi mingsel amuba ado chingthai kar adu gate lomda thongdokre